Kerala-dagi chahi 63 suraba laumi amana 2019 da Christmas bumper lottery da ₹6 crore gi winner oiki. Senpham adu mahakna anauba agricultural land laiki. Adubu lam adu mahakna khoidogluba matamda thainagi copper coin 2595 yauba leibakna saba chafu ama thengnakhi. 2019 gi July da Chennai da leiba hospital amada chahi 8 tangaiba nupa macha amadagi apikpa maya 526 satokhi. Brazil haiba country asi Brazil wood tree dagi maming lauraga thonkhibani. Maming chalaba cricketer Virat Kohli na avian kauba natural spring water khaktama thagliba karigino. Fake number 1 Kerala gi Kilimanur dagi chahi 63 suraba B Ratnakaran Pillai kauba laumi ama 2019 da Christmas bumper lottery da ₹6 crore gi winner oiki. Senpham adu mahakna anauba agricultural land laiki. Lam adu mahakna khoidogluba matamda thainagi copper coin 2595 yauba leibakna saba chafu ama thengnakhi. Copper coin sing adu masidagi chahi chamagi mamangda Travancore iradagi leiraklabani haina thajanai. Kerala Treasure Act 1968 ki matung inna Pillaina State Authority da coin sing adu sinakhi. Thaudo sigi matungda Pillai gi extraordinary luck asibu mipum khudingmak na ngaknakhi. Fake number 2 Group Captain Subhanshu Shukla asi International Space Station da visit Twkhiba Ahanba Indian Astronaut amani Axiom Mission 4 gi saruk ama oina ISRO gi Gaganyatri da Shukla na mission pilot oiki. Masibu launch Twkhibana June 25, 2025 tani. Thaudo asina Shukla bu Rakesh Sharma gi 1984 flight ki matung 41 years later thokpa International Space Station da inter Twkhiba Ahanba Indian Astronaut oihalle. Fake number 3 2019 gi July tha da India gi Chennai da leiba Sabetha Dental College and Hospital gi surgeon singna tahi 8 tangaiba nupa macha amadagi apikpa maya 526 satokhi. Ya singadu satoknaba honabada 5 hours ki surgery pangthokhi. Ya singadugi size asi 0.1 mm dagi 15 mm phawbani. Procedure asigi matungda nupa macha adu lemhoriba maya kunmathoi ga loinana thuna fagalakhi. Hospital adugi doctor singna case asi worldwide ki oina ahanba documented case amani haina report tauri. Fake number 4 maming chalaba cricketer Virat Kohli na avian kauba natural spring water khaktama thai. Water bottle asi France tagi import tawrakhibani. Water bottle asi yamna pure oiba amadi mineral matik chana yauba masigi sumathakta alkaline black water ni. Source kharagi matung inna water bottle asi hanadi liter amada ₹600 oirami. Adubu anauba report ki matung inna masi India da liter amada ₹4000 yaukre hairi. Mahakna premium water asi sizinaribagi maramdi mahakki training da high quality hydration phangnaba amadi performance fajanabani hairi. Fake number 5 India gi Kolkata dagi England gi London fawba chenba regular bus service ama 1957 dagi 1976 fawba leirami. Bus asina Belgium, West Germany, Austria, Yugoslavia,
Bulgaria, Turkey, Iran, Afghanistan, Pakistan amadi aroibada India da yaurakhi. Kolkata da yauraktringaida Delhi, Agra amadi Varanasi da matam khara lepi. Chaurangna 16,000 kilometers ki journey asina 50 days muk changi. Matam maduda khongchat asigi bus fare asi accommodation yauraga rupees 3,000 khaktani. Bus service asi Middle East geopolitical instability hengalakpadagi 1976 ki adwaida makha chathakidre. Fact number 6. Maming chatlaba Indian cricketer Sachin Tendulkar asi mahaki career da 39 times lana decision lauduna umpire na out oihankhi. Masina maram oiraga mahaki oina century kaya miss oikhi amadi India gi oinasu match kaya mangkhi. Masi pumnamak mahangna khangla fawda wrong decision adugi mayokta wahi ama fawba phongdokhide. Masigi mahutta mahaki maithongda smile tawkhi amadi feel adu thadokhi. Masina maram oiraga mahakpu wonderful sportsman amadi god of cricket haina khangnei. Fact number 7. 2026 ki February da Rajasthan ki education minister Madan Dilawar haiba miyoi asida Rajasthan ki school tamliba mahairoi nupi macha amana makhoi gi school adugi for education facilities sing adu yamna thauna leina public interaction amada phongdokhi. Masida education minister na mangonda Hindi da oina hainaba phongdokhi. Adubu nupi macha asina asumna haikhi. Adubu sir adomsi education minister ni English da adomgi problem amata leifam thokte. Masi yamna common oiba Hindi gumba language amani. Fact number 8. Brazil haiba country asi Brazil wood tree dagi maming lauraga thonkhibani. Upambi asigi scientific name asi Pau Brasilia ichinatani. Masi Portuguese language da Pau Brazil haina kawi. Masigi maramdi 16th century da Portuguese explorer singna country asida thunglammi. Brazilian haina khangnaba upambi asida yauba red pigment asi textile sing masu sangbada amadi high quality ink sembada sijinai. Country asi hanadi Terra di Santa Cruz haina kaurami. Masigi arthadi land of the Holy Cross haibani. Pau Brazil haiba tamasi Brashadagi lakpani. Masigi maramdi upambi asigi color asi hot coals mali. Ngasidi upambi makhal asi Brazil gi national tree oina sak khangkhre. Fact number 9. Ohaguro haiba asi Japanese singi traditional oiba yada amuba masu sangbagi thabak amani. Haiba practice asi maru oina yum palabi nupi amadi master oiraba nupi singna pangthoi. Kane mizu haina khangnaba iron fillings vinegar amadi vegetables tannings makhoi punna combine tawraga semba mixture asi makhoi gi maya singda sangjilami. Masina yagi enamel sing mapangal kalhan batanatana makhoi gi fajabasu hengat ali haina thajanarami. Adubu Japanese government na practice asi 1870 da ban tawkhi. Haujikti masigi chanabi asi traditional theater da khakta uba phangle. Fact number 10. Maming chatlaba Indian film actress Rashmika Mandana amadi Vijay Deverakonda makhoi anigi luhongbagi traditional bridal jewelry asida chaurangna rupees 7 crore oikhi. Couple asi February 26, 2026 da
Udaipurda luhongkhibani. Jewelry adu pure gold na sem sabada 10 months hena changkhi hairi. Report kharana phongdokli madudi bridal set ki changadaba jewelry gi apunba senfam rupees 5 crore nupi mayumna aduga nupa mayumna rupees 2 crore punna rupees 7 crore gi oikhi hairi. Fact number 11. Iraq ki color dagi 69 years suraba Isan Musin kauba nupa asina Iraq ta laiba Kurdistan desert ta 50 degrees Celsius tagi hena saba summer gi matamda numit khudingi ising bottle 39 puduna chali. Mahangna sumna tawriba asi desert aduda laiba sa usek sing aduna khaurangbadagi sigadaba adu kannanaba tawribani haina mahangna phongdoi. Mahaki efforts sing asina usek sing folk sing amadi hair sing yauna mafam aduda laiba animal kaya mukta mateng pangi. Mahaki asigumba thaujal haibagi thabak asi global gi oina maming chatli.